ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛꯇꯤ ꯂꯣꯛꯗꯥꯎꯟꯁꯨ ꯂꯩꯕꯅꯤꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯌꯨꯝꯗ ꯐꯪꯕ ꯃꯆꯜꯁꯤꯡꯅ ꯁꯦꯝꯕ ꯌꯥꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯀꯧꯔꯥ ꯊꯣꯡꯕꯗꯣ ꯑꯩ ꯉꯁꯤ ꯎꯠꯆꯔꯛꯀꯦ ꯄꯀꯧꯔꯥꯁꯦ ꯎꯁꯣꯞ ꯃꯦꯔꯥꯗꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯄꯀꯧꯔꯥ ꯃꯊꯛꯇ ꯃꯔꯣꯏ ꯃꯄꯥꯡ ꯁꯨꯅ ꯍꯥꯞꯄꯒ ꯎꯃꯣꯔꯣꯛ ꯑꯇꯦꯛꯄꯒꯁꯦ ꯀꯥꯡꯒꯣꯏ ꯀꯣꯏꯔ ꯍꯥꯞꯄꯒ ꯃꯪꯒꯟ ꯑꯇꯥꯎꯕꯒ ꯍꯥꯞꯆꯤꯜꯂꯒ ꯆꯥꯛꯀ ꯌꯥꯎꯗꯅ ꯆꯥꯔꯁꯨ ꯑꯗꯨꯝ ꯍꯥꯎꯕꯅꯤ ꯑꯗꯨꯗꯤ ꯊꯦꯡꯈ꯭ꯔꯒꯟꯁꯤ ꯄꯀꯧꯔꯥꯁꯦ ꯐꯠ ꯐꯠ ꯍꯧꯗꯣꯛꯎꯔꯁꯤ ꯑꯩ ꯍꯧꯖꯤꯛ ꯍꯋꯥꯏ ꯀꯥꯡꯇꯛꯇꯣ ꯈꯔ ꯀꯥꯝꯍꯜꯂꯤ ꯃꯔꯛꯁꯤꯗꯅꯦ ꯄꯀꯧꯔꯥꯒꯤ ꯕꯦꯁꯣꯟꯗꯣ ꯇꯣꯠꯍꯧꯔꯁꯤ ꯑꯩ ꯕꯦꯁꯟ ꯇꯦꯡꯀꯣꯠ ꯑꯃ ꯂꯧꯖꯔꯦ ꯃꯊꯛꯁꯤꯗꯅꯦ ꯖꯤꯔꯥ ꯈꯔ ꯍꯥꯞꯄꯁꯤ ꯁꯣꯗꯥ ꯈꯔ ꯍꯥꯞꯁꯤ ꯍꯣꯔꯦꯟ ꯄꯀꯧꯔꯥꯁꯦ ꯀꯥꯝꯈꯠꯅꯕ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ ꯊꯨꯝꯗꯤ ꯏꯁꯥ ꯆꯥꯡꯗ ꯐꯗꯤꯒꯣꯝ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯃꯆꯨ ꯈꯔ ꯍꯩꯔꯤꯕꯣꯞꯁꯦ ꯑꯀꯪꯕꯅꯤ ꯑꯩꯅꯅꯦ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯔꯒ ꯊꯝꯃꯕꯅꯤ ꯑꯁꯤ ꯍꯥꯞꯇꯥꯗꯅꯦ ꯍꯣꯔꯦꯟ ꯄꯀꯧꯔꯥ ꯃꯍꯥꯎ ꯍꯦꯜꯂꯗꯣꯏꯅꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯑꯁꯤꯁꯦ ꯑꯩꯅ ꯀꯨꯞꯅ ꯁꯣꯏꯔꯒ ꯊꯝꯃꯕꯅꯤ ꯃꯍꯥꯎ ꯂꯩꯅꯕ ꯐꯗꯤꯒꯣꯝ ꯑꯁꯤꯁꯨꯅꯦ ꯀꯨꯞꯅ ꯁꯣꯏꯕꯤꯌꯨ ꯑꯁꯤꯒꯤꯁꯤ ꯍꯥꯟꯅ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯣ ꯊꯥꯎꯁꯤ ꯁꯥꯔꯦ ꯄꯀꯧꯔꯥ ꯊꯥꯗꯕ ꯍꯧꯔꯁꯤ ꯄꯀꯧꯔꯥꯁꯤ ꯊꯥꯗꯕ ꯃꯇꯝꯗꯅꯦ ꯊꯥꯎꯁꯤ ꯄꯨꯔꯥ ꯂꯨꯞꯍꯟꯒꯗꯕ ꯅꯠꯇꯦ ꯇꯪꯈꯥꯏ ꯈꯛꯇꯅꯤ ꯌꯧꯍꯟꯒꯗꯕ ꯕꯣꯔꯥꯒꯤ ꯇꯪꯈꯥꯏ ꯈꯛꯇꯅꯤ ꯌꯧꯍꯟꯒꯗꯕ
ꯍꯧꯖꯤꯛ ꯄꯀꯧꯔꯥ ꯇꯥꯎꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯄꯀꯧꯔꯥꯒꯤ ꯃꯍꯤꯗꯣ ꯑꯃꯨꯛ ꯁꯦꯝꯅꯕ ꯇꯧꯔꯁꯤ हींग खरा जीरा तेजपत्ता मरोई नाकुपी खरा नापाकी चनम सिंग फदिगोम मरु मरांग खरा किचन किंग मसला दो खरा सिगी मथक्सदने खमेन सिनबा खरा से फनेम पत्थरम में अदो सि खमे सिनसे पुलप तोयहन दोरिमी सिगी मरक्सदने मोरो अछुबा खरा मचू खरा खमेन असिनबसी लोइन पत्थरमे जिसे खबैना सुमाइन खरगा नमबदा लोइना तोइरने हे ngaktang am thongbadane masa loi toijagradam duga sigi matang sida ngasai aina kamgi bahawai kang tak to dido hajilasi मथक्ता हाइदिबोक सिगिसे अमुक्तंग फजना सावनगिसि आइसि फजना सावरे तांग स्वाजने थुम थाउरस थुमदि इसाई साई चांगदा हापियो दुगने आसिसि मिनिट अनि हुंगदा सावलदिसि अदे लोइरे चांग से मुल्ले मई मुथलसी मथक्सदने फदिगोम खरा साइसिनसी मनम नुंगसिनबा दुगा सि मथक्ता ngasai aina tawgi pakora se sisi hapsilasi
ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯀꯣꯔꯣꯅꯥ ꯀꯟꯁꯤꯜꯂꯛꯑꯕꯅꯤꯅ ꯃꯌꯥꯝꯁꯨ ꯊꯕꯛ ꯆꯠꯅꯔꯝꯃꯔꯣꯏ ꯌꯨꯝꯗ ꯂꯣꯏ ꯂꯩꯅꯔꯝꯃꯅꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯕꯅꯤ ꯃꯇꯝ ꯂꯦꯟꯐꯝ ꯈꯪꯗꯕꯅꯤ ꯑꯗꯨꯒꯅꯦ ꯑꯍꯥꯎꯕꯗꯁꯨ ꯆꯥꯅꯤꯡꯕꯅꯤ ꯆꯥꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯄꯥꯟꯗꯩ ꯂꯩꯔꯒ ꯆꯥꯕꯤꯒꯅꯨ ꯌꯨꯝꯗ ꯍꯧꯔꯒ ꯆꯥꯕꯤꯌꯨ ꯑꯗꯨꯒ ꯄꯀꯧꯔꯥ ꯊꯣꯡꯕꯁꯤꯁꯨꯅꯦ ꯌꯨꯝꯗ ꯅꯣꯡ ꯐꯥꯗꯣꯛ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯄꯀꯧꯔꯥ ꯈꯨꯊꯣꯡꯁꯤꯗꯤ ꯃꯩ ꯇꯥꯗ꯭ꯔꯅꯦ